Ahan badamaroy bapaw. Manipur gi irang Imphal dagi haurakpani haina PUCL gi report ta phongdorak liba wafam maikai kya dagi yaning daba phongtok narakle. Krumzari Am-Istv gi Manipuri paw mityang tabribu singbu taram nokchari paw sandok na pizari Lisingani kul humdoigi me uhumdagi thoklakhiba Manipur gi ethnic violence asigi matangda The People's Union for Civil Liberties PUCL na Phone Liber report ase maikai kyadagi yaning daba phongdok narakle Imphal Review of Art and Politics ke editor Pradeep Phanjobonga Am-Istv News ka akhanana hiram asigi matangda unabada report ase mapandagi lakpa committee aduna makhoina hana khallaga lakpa wakhalol adu chumi haiba utnaba data hapsilaga phongba report amane report ase lamai chatred rom panba oibana fazana dippa dri adubo report adu da yauriba wafam kaya pause singda phongnarakliba amadi yaning da wafam kaya lakliba sinadi report ase bias leiba kanagumba kharaga manaraga phongbani haina lawi asigumba thawong ase mapaldagi lakpa committee sing asina phongba report sing asida hek mami tabagi thawong adumak hanadagi chathaduna lai haire Moisi time de gile pa Jai Prakash Narayan Hansyam ba kanoni magi kanoda contemporary na sumagi tori thok sama PUDR namule People's Union for Democratic Rights na moi anisi hanima min tarak pa human rights ma dia kan thok to kangbu diwere aduga hai si moi gi tasena moi na mo phatan to kan da bidang sai bias inherent bias ma external observer ki hono bi si positive mi yaw male mana khanjaba conflict isini ani khana kan sada angang han ga khana bodo uraga handan phubi ni ga khan bagi wakhanji khallag hum lai kan sada ai hai chumdra mana khanj are khanjra ko khandu tana sin mada seng mari report thok to se si hanaki PUCL report si jodik posi khari yarong ko dai na ai mai khanji Amaromda Kokomigi convener Kurizam Athobana social media da thagatpa posta Manipur gi crisis asi politics sanafam nate awaba mayuk nari balamdam asigi miyambu miyoi kharagi masagi interest capitalize story dabani PUCL na pothokli report adu Manipur da ingtappa purakna banate peaceful lalon bani yamna ikai ningai ne report adu da Manipur gi irang asi Imphal dagi haurakpani haina palliba asi chumde irang asi torbung kangbai dagi haurakpa natabra haiba wahang hangbada natana PUCL gi maikai digi report ase warushin pamba nate hena irang kankhat hanba pami makhoi peace maker sunate peace broker sunate makhoi gi peace po lalon bani haire amaromda Rajya Sabha gi MP ningthau lesemba sana jawbana so report ase yaning da bagaloinana nakal namatagi yengba mapung fana lanba report ni haire makna makata na report ase irang ase hena mai chuba oina thokane maramaduna human rights defender ni haiba PUCL gi mathakta kupna thizinba chumgani haire Orissa ki Katakte laiba Jawaharlal Nehru Indoor Stadium da August 19 dagi September 3 fauba pangthokadaba Sub Junior and Senior Taekwondo Championship lising ani kun mangada Manipur gi mahut sinduna sanagadaba sanaroi singi coaching session ngasi Kongba Khetri lekai da laiba Taekwondo Training School da loishin kre Manipur Amateur Taekwondo Association gi makha August tarada trial selection pangthokduna nupa amadi nupigi sub junior amadi senior gi punna sanaroi kuntra humdoi khanduna haukiba August tarani thoidagi hoduna numitara ni thoini coaching session ase pangthokduna lakhibane coaching session gi aroiba numita sarukya kiba Manipur Amateur Taekwondo Association gi General Secretary Pangambam Olen Maitaina Orissa da chatuna Manipur gi damak sanagadori ba sanaroi sing asina pomse amadi Kyo Ruge Masanada medal kaya lauduna Manipur na team champion soidana oirakani haibagi thazabale Kongseda sigdamak nupi coach ahum nupa coach ani manager amaga loinana sanaroi sing lakliba August 19 Katak kidamak Imphal thadok lagani haike Pangthokadaba championship sidaida koi Manipur team gi oina pomse kherogi punna koi mi kunthra humdoiche koi Manipur team jina overall team champion oirkani habi asaga loina koi training chi chathajarkoni ngasi aroiba training ngasi aroiba numine koi tang punga tari sidi koi Imphal thadokani airport te tang pung 9 ga khai flight sidida koi course
मैनेजर यावना कोई पुलपुना कुंथ्रागा मंगा निपान नि चतोरिसी सानरोई सिंगबु ताकपि तंबिरिबा कोच मालेम nganba thongnau jamna manipur gi sanaroi sing ase taekwondo masana asiga aikhoigi sabanga yamna chunaba masana oibana katak ta pangthuka doriba championship asida medal kya logduna soidana team champion oirakani thajai haike and senior taekwondo championship ta saruk yagadaba trial selection phangkhaba sub junior amasung senior players sing pulapna nupi nupa pullaga 33 players mayam je date 12 tagi hogaga koi masi sunday numit pawa coaching class ama pijare masi closing ceremony ga mari leinana koina handagi takchariba tamjariba angang gaida koina takpiriba tamilu mayam sida kudu chawno expect tole angang khudima medal amum challaga koi manipurna overall team champion lauraga halakani habagi achet pathaja ama koi paugi maraktana tenba break amatang lomina se dada Ibe makigano azab thammo sigi yumse next team tina section na laksilaga thamkhabani ne dada nang se juhar habaga amta kidarbo asumna mayamna machalbo ngapshan lugum masigi yumasibu asoyangan kokadabagi next team tina ngapseli next TMT juhar habadi ngakokna basembani German technology sinabana concrete ka tokna tinaba matamda kapamul amuk hena angle adli TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Shija Breast and Thyroid Clinic, Shija Hospitals na lakliba August ki tarik kun mga dagi kontra faubo free breast and thyroid cancer screening camp ama pangthok chagadori. Mammogram ama sungmari lainaba investigation da 20% concession loinana procedures da 15% concession gi kudong chaba pizari. Breast and thyroid kamari lainaba hakchang gi nuaitaba laibiragadi kudong chaba silobiho akupa marol di damag Shija Hospitals sa pau pobiro. Break tung da taram nok chari makhataba pau pizari ahum suba state level maths and science ke mana mathum enthok pagi thoram pangthokre knowledge planet na sinduna GP Women's College ki multipurpose hall da to foster critical thinking and solving the problem through healthy competition habit team da class 3 dagi 10 fawbagi manung da laiba myroy singi competition adugi mana enthok pagi thoram aduda Directorate of Economics and Statistics Manipur gi Deputy Director Rajkumar Dhiren Sana GP Women's College ki guest lecturer Subha Lakshmi Sizagurumayum amadi RIMS ke Sterilization Department ki hanagi head Laibak Lai Laisramna thoram mapusing oike competition ase pangthok pagi nunggi oiba warol piraduna knowledge planet ki coordinator puja mainamna competition asina horakliba mairoi singda challenge amaga loinana critical thinking ga loinana tamliba lairik adudagi hendokna wakal khalana bahotna bane amadi exam phobia lokthok pasina competition ase gi nunggi oiba pandamne malem gi oina hiram kya da competition gi chang wangkhalakpana conventional learning method asida sumlaiba yaraktaba amadi masedagi henba exam mayam ama leiri haibase angang singda khangan bane competition asida makok mathang tadre haiduna mairoi singna ninghan nagadaba natte participation tawba haibase su yamna maru oiba mani haike exam se thage haina courage ama lauraga they took the very first step see moina step ama laura this is also an achievement every step that you take towards your goal is an achievement
ꯑꯁꯤꯒꯨꯝꯕ ꯗꯤꯐꯤꯀꯜꯇꯤꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯒꯗꯧꯕ ꯋꯥꯠꯂꯤꯕ ꯍꯧꯖꯤꯛꯇꯒꯤ ꯇꯝꯕꯤꯁꯦꯕ ꯃꯣꯏꯗ ꯀꯔꯤ ꯇꯝꯕꯤꯕ ꯄꯣꯖꯤꯇꯤቭ ꯊꯤꯡꯀꯤꯡ ꯈꯟꯗꯣꯛꯄꯗꯣ ꯅꯪꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯣꯀꯦ ꯐꯥꯏꯟ ꯕꯠ ꯅꯪꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯃ ꯊꯥꯔꯤꯉꯩ ꯃꯔꯛꯇ you have learned so many things you have upgraded your knowledge sigi wakhalonse moida khalhanba ama darkar taeba moida oina encourage tobiyoba kaisu kaide khandokpa tambiyoba moi positive thinking de lohanse so that hayamai moina adi government ki exam ama tharakpa adugumba matamda moida easily kahani tackle tobada handle pressure handle tobada ngamdaba hojiktagi hauna adugumba tapi se haina thamjalinge Slappada maruba pau amukana pizari Manipur gi irang Imphal dagi haurakpani haina PUCL gi report ta phongdorakliba wafam maikai kya dagi yaningdaba phongdoknarakli Hauzik phaugi oina Am-Istv na sandok chaba Manipuri pau matang asida losinjare medeng tabri ba pumnamakko amuka hana khurumjare